ATOPPA state Singda LAKPA Maheiroi Singna IIIT-MANIPUR Mahei Tamba Ngamdribano Manipur ke Maheiroi Singna Mapan Lamgi IIIT Singda Karigi Mahei Tamba Ngamdribano HAINA Manipur ke Governor Ajay Kumar Bhalla na phongdokre wafam asi IIIT Manipur na Sindra ngasi dagi hokiba 2 days National Conference on Indian Knowledge System hodopagi thoramda mahakna phongdokibane conference hodopagi thoramatuda mahakna makata na hai Lebak amagi tungi yumbi oigadoribase Maheiroi ni Indian Institute of Information Technology IIIT gumba maming leiraba institute ama Manipur da leirabaso institute asida lamdamasige Maheiroi Singh tambagi changdi yamna nemle lamdamasige Maheiroi Singh IT sector da ahen bamityeng thamba mathautai Manipur ase apikpa state ama oijarabaso wakhal losing yamna leba state amane state asige Maheiroi Singh exposure watpadagi miyamna khangdabane Maheiroi Singh so ahen balosing tansinduna national level ke examination Singda saru yana bahona se Atay state Singge Maheiroi Singna Manipur da laklaga Mahei Tamba Ngamdribano Aikoina Karigi Mahei Hotnababu leptrabadi examination khudingmak araiba exam ngaktane education sector da Manipur ase mangjil thana chankhalakliba India ki state amane IIIT-MANIPUR ase matam gachunaba institute amane ngasidi institute asida India ki Maheiroi kaya Mahei tamle Maheiroi kaya amaso institute asidagi pass tawduna achoba national amadi international ki company kaya da thabak phangkhre masimak yamna chawthok chaningai ne Chahi anigi mamangda Maheiroi chani khakta leramba institute ase ngasidi Maheiroi charter ki mathakta Mahei tamle masimak yamna chawba achievement amane lamdamasigi Maheiroi Singh mainstream education system da exposure tobiduna national platform da HAINA hanba mathautai Ngasidagi numit nini chupna pangthokadawriba national conference asina institute asige Maheiroi Singh da achoba losing ama piragane conference asidagi phangba losing sing ase Maheiroi Singh na documentation tohoba yamna maktangai fade ngasi aikoina fangliba losing asina tungi foundation oigadawribane foundation ase yaudana aikoina innovative oiba anoba idea sing puthokpa ngamloi haina mahakna makhatana phongdokhi thormadugi sarugama oina governor Ajay Kumar Bhalla na IIIT gi anoba smart additional classroom complex ama amade Swami Vivekananda Auditorium so sangaduna khusenaki